ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯧꯈꯠꯆꯗꯨꯅ ꯃꯤꯌꯥꯝꯗ ꯋꯥꯔꯤ ꯑꯣꯏꯅ ꯏꯊꯣꯛꯆꯗꯨꯅ ꯈꯪꯍꯟꯖꯕꯅꯤ꯫ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯣꯅꯨꯡ ꯃꯅꯨꯡ꯫ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯦ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯤꯡꯊꯧ ꯄꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯀꯩ ꯂꯪꯒꯩ ꯋꯥꯠꯇ ꯄꯥꯗ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ, ꯁꯥꯗ ꯂꯥꯟꯗ ꯊꯧꯕ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯤꯒꯤ ꯃꯕꯨꯛ ꯅꯥꯗꯅꯕ ꯋꯥ ꯉꯥꯡꯕ ꯑꯃꯁꯨꯡ ꯑꯃꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯂꯤꯆꯠ ꯆꯠꯅꯗꯨꯅ ꯂꯩꯔꯛꯄ ꯂꯝꯗꯝ ꯑꯃꯅꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯤꯗꯤ ꯆꯥꯎꯌꯣꯛ ꯅꯥꯎꯌꯣꯛ ꯐꯖꯕꯤ, ꯑꯀꯟꯕ ꯄꯣꯛꯄꯤ, ꯑꯁꯪꯕ ꯐꯤꯖꯣꯜꯇꯅ ꯂꯩꯇꯦꯡ ꯑꯣꯏꯕꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯑꯃꯁꯨꯡ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯀꯣꯟꯕ ꯀꯥꯏꯐꯗ꯭ꯔꯕ ꯀꯪꯂꯩꯄꯥꯛꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯥꯖꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯥꯖꯕꯁꯤꯡ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯗꯤ ꯇꯨꯡꯒꯤ ꯆꯥꯗꯥ ꯅꯥꯎꯗꯥ ꯄꯨꯝꯅꯃꯛꯇꯁꯨ ꯈꯪꯍꯟꯅꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯇꯁꯦꯡ ꯇꯁꯦꯡꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯄꯨꯌꯥ ꯀꯌꯥ ꯑꯃ ꯂꯩꯖꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯤꯡꯖꯔꯛꯄ, ꯄꯣꯛꯄꯤꯕ ꯌꯣꯛꯄꯤꯕ ꯀꯥꯎꯖꯗꯅ ꯃꯔꯨ ꯂꯨꯞꯅ ꯆꯠꯆꯕ, ꯆꯪꯖꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯕ ꯑꯃꯗꯤ ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯖꯕ, ꯅꯥꯄꯜꯗꯨꯁꯨ ꯉꯥꯛꯄ ꯉꯝꯖꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯍꯧꯔꯛꯂꯗꯤ ꯎꯠꯀꯤ ꯃꯄꯩꯒꯨꯝ ꯃꯥꯡꯍꯟꯕ ꯉꯝꯕ ꯀꯥꯡꯂꯨꯞꯅꯤ ꯃꯩꯇ꯭ꯔꯕꯥꯛ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯦ꯫ ꯏꯅꯤꯡꯊꯧꯁꯤꯡ ꯑꯁꯤꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯇꯅ ꯂꯩꯄꯥꯛ ꯀꯌꯥꯕꯨ ꯖꯣꯏ ꯇꯧꯗꯨꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯂꯝ ꯇꯨ ꯀꯌꯥ ꯑꯃ ꯂꯧꯁꯤꯜꯂꯝꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯄꯨꯀꯩ ꯂꯪꯒꯩ ꯋꯥꯠꯇꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯆꯥꯎꯈꯠꯄ ꯄꯥꯝꯖꯕ, ꯄꯨꯀꯩ ꯂꯪꯒꯩꯕꯨ ꯁꯦꯝꯒꯠ ꯁꯥꯖꯔꯝꯕ ꯏꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯁꯩꯊꯥꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯍꯥꯛꯇꯛꯇꯒꯤ ꯄꯨꯀꯩ ꯂꯪꯒꯩ ꯃꯌꯥꯝ ꯑꯃ ꯄꯩꯁꯟꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯏꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯇꯅ ꯂꯩꯄꯥꯛ ꯀꯌꯥꯕꯨ ꯖꯣꯏ ꯇꯧꯗꯨꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯂꯝ ꯇꯨ ꯃꯌꯥꯝ ꯑꯃ ꯑꯃꯗꯤ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯥꯒꯤ ꯃꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯆꯥꯎꯈꯠꯄ ꯄꯥꯝꯖꯕ, ꯄꯨꯀꯩ ꯂꯪꯒꯩꯕꯨ ꯁꯦꯝꯒꯠ ꯁꯥꯖꯔꯝꯕ ꯏꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯕꯨ ꯁꯩꯊꯥꯅꯕ ꯂꯦꯞꯅꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯧ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯅꯔꯛꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯊꯧ ꯃꯊꯪ ꯃꯊꯪ ꯄꯥꯟꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯛꯂꯕꯗ ꯏꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯡꯕ ꯍꯥꯛꯇꯛꯇꯗꯤ ꯃꯆꯥꯅ ꯃꯄꯥꯅꯤ ꯈꯪꯗ꯭ꯔꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯃꯄꯥꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯡꯕꯒꯤ ꯄꯨꯟꯁꯤ ꯂꯣꯡꯈꯤ꯫ ꯃꯄꯥꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯡꯕꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯅꯪꯁꯨ ꯏꯄꯥꯗꯧꯅ ꯅꯆꯥꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯁꯥꯞ ꯇꯧꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯔꯝꯂꯕꯁꯨ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯔꯨꯕꯅ ꯃꯇꯝꯅ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯊꯪ ꯃꯊꯪ ꯄꯨꯟꯁꯤ ꯂꯣꯝꯅꯈꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯈꯨꯕꯝꯗꯤ ꯃꯨꯠꯄ ꯌꯥꯗꯕꯅ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯄꯥꯜꯂꯛꯂꯦ꯫ ꯂꯥꯏꯅ ꯊꯥꯕ ꯂꯝꯗꯝꯅꯤ ꯄꯨꯝꯅꯃꯛ ꯁꯛꯎꯗꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯁꯤꯟꯕꯅꯤ, ꯀꯅꯥꯅꯁꯨ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯂꯥꯏꯅꯤꯡ ꯂꯝꯕꯣꯏꯕ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯐꯠꯇ꯭ꯔꯕ ꯁꯥꯟꯇꯤꯗꯥꯁꯀꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯦꯗꯣ꯫ ꯂꯥꯏꯅ ꯊꯥꯕ ꯂꯝꯗꯝꯅꯤ ꯄꯨꯝꯅꯃꯛ ꯁꯛꯎꯗꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯁꯤꯟꯕꯅꯤ, ꯀꯅꯥꯅꯁꯨ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯐꯠꯇ꯭ꯔꯕ ꯁꯥꯟꯇꯤꯗꯥꯁꯀꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯦꯗꯣ꯫ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯁꯥꯟꯇꯤꯗꯥꯁꯀꯤ ꯃꯈꯨꯠꯇ ꯇꯥꯗꯨꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯥꯏꯆꯧꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛꯄꯨꯗꯤ ꯀꯤꯖꯕꯅ ꯀꯅꯥꯅꯁꯨ ꯍꯪꯒꯠꯅ ꯉꯥꯡꯕꯗꯤ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯀꯌꯥꯅ ꯐꯨꯡꯒꯠꯇꯨꯅ ꯋꯥꯅ ꯂꯦꯟꯅꯔꯛꯄ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯊꯧꯔꯝ ꯊꯧꯗꯥ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯈꯪꯂꯤ ꯎꯔꯤꯕ ꯃꯥꯏꯆꯧ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯥꯏꯆꯧ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯃꯥꯒ ꯂꯣꯏꯅꯖꯕ ꯃꯥꯏꯆꯧꯁꯤꯡ ꯄꯨꯗꯨꯅ ꯆꯩꯅꯥ ꯀꯌꯥꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯥꯏꯆꯧ 8 ꯑꯁꯦ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ
Malem leipakta thanamda suklaba kaubru singdonda leikiduna maiseu 8 mangkhiye. Asumna phatraba Santidaski khujin thorangdagi tauroidaba taurakpa ngangloidaba wa nganglakpa migi mawa leiba nupi hek loksan asumna ngammi haibagi matagum ahenba aranba lichat mayam ama chatlakhi. Matamgi matung inna magi machanupa ama pokhi macha adubu mamana moramba haina thonkhiye. Iningthau asigi lamchat sajasingse Maitrabak asida kana amatanasu pamlamde leipak prajana mabu sukya yakhidre. Inat lining muthatpire Gaura Dharma sandokpire masana yada yada pamjadaba kayabu Gaura Dharma chatnahale. Pendraba khoisaunaraba miyam aduna miyamgi apambagi matung inna charon suron 8 hena Gaura Dharma chatpa ngamloi haina yanakhiduna leinarami. Wasak kayaga loinana nongkhang irupa haina taunakhirami. Ningthau asigi akanba mawong matosing asibu pamdrabada praja miyamna magi maming panbada khoisaunaba saunaba horakhi. Mahakpu miyamna yadre khangbadagi amadi machana mabu hatkani haina tanarakpadagi Keinou hairiba khun asida nongmagi ningthau oiduna semgat sagatlingai matamda machanupa morambagi makhutta iningthau pamhaibagi punsi Keinougi mana sajaramba Konung Manung asida magi punsi macha morambagi makhutta loikhi. Maduda mabu kanbinaba laubada Keinou hairiba khun asigi khunjasing asina thaoina tabikhide maramdi mahakti phatraba ningthauni haiduna magi maming phauba panba yadana yamna saunaduna leiba matang oikhibana mahakpu kankhiramde. Maduda mahakpu kanbinaba laujaba matamda kananasu thoklaktrabada mahakna akanba sap taurami. Aibu kandriba asumna nakhoisu nakhoigi khun asida machin tungkhalakpa mi amata lemna tharoi aigumna khanguthakta punsi loyu haina akanba sap taurami. Akna mahakpu kanbinaba khun leikai tanaba laurabasu khul adugi khunjasing kana amata mahakpu kanba thokiramde. Maram aduna Keinou hairiba khun asida kalabu pamjaba mi oirabasu makok thongba ngamba mi oirabasu amata phaugatpa ngamdribasi ningthau adugi sap adunani haiduna ipa ipusingna yamna cheksanna haibirami. Matau asum tauna ningthaugi punsi loikhrabada macha morambana mabu hatkre amadi leirol chansilamle Konung Manunggi konung asida. Mafam asibu Konung Manung hairaga khangnarakle matamnadi asum haukhibana nongmadagi nini humni asumna haukrabada chahi kaya haukredo. Iningthau asibu maming panba yadaba ningthauni haiduna kananasu ningthau asigi wari sanakhide. Yamna luna kina hangoina amadi chena thajanaduna ningthau ama palami. Mahak asi nongmagi ningthauni. Ningthau asina semgatlambani Keinou hairiba khun asi. Mahakna nongma khaktada khun asida ningthaugi konung chauna sarami haibasi pumnamakna khangnarabasu ningthau asi kanano karamba leipaki ningthauno amadi mahakki mamingna kari kawi haibasi kananasu haiba ngamlamde. Maramdi magi mamingdi panba yade haiduna yamna ngalingai matamdagi ipa ipusingna takpi tambirami. Asum ningthaugi maming panba yade haiduna chatkrabada chahi kaya kumja kaya ama haukredo chaichat kaya haukhiduna asumna haukhirami. Asumna Maitrabak asidi Gaura Dharmada tauringai migi laining laisolda ngauduna leiredo Maitei hairiba phurupse kuina Maitei machagi wahanthok khangdana matam sangna leiredo migi manat lainingda luptuna masagi inat lainingbuna nathaiduna matam kuina leirakledo. Santidas Gosaina sandoklamba Gaura Dharmada lupliba isil inausing ipa ipusingbu pukning chingsinjari wari asigi tanja lauduna pumnamakna ngakpiyu haina haijari. Ahenba soikhiba lankhiba wahi wata yaurbasu miyamna ngakpigani. Gaura Dharmada chatliba miyoi pumnamak asisu aikhoigi ichel inau ngaktani makhoi kana amata lande maramdi nongkhang irupa matamda chaichat 8 haibadi charol surol 8 haibani chaichat 8 asida aikhoi Gaura Dharma asi chachage haina pamda iningthaugi ahakpa chairakpu kizaduna yanakhibani. Maram asina Gaura Dharma
ꯙꯔꯃꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯃꯔꯝ ꯑꯁꯤꯅꯅꯤ꯫ ꯑꯁꯨꯝꯅ ꯆꯩꯆꯠ ꯀꯌꯥ ꯂꯣꯏꯔꯛꯇꯨꯅ ꯋꯥꯁꯛꯅꯈꯤꯕ ꯑꯃꯗꯤ ꯃꯤ ꯂꯥꯏ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯅꯨꯡꯁꯤꯖꯕ, ꯏꯅꯥꯠꯄꯨ ꯌꯣꯛꯈꯠꯆꯅꯤꯡꯕ, ꯏꯔꯝꯗꯝꯕꯨ ꯆꯥꯎꯈꯠꯍꯟꯅꯤꯡꯕ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯖꯕ, ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯄꯟꯗ꯭ꯔꯕꯁꯨ, ꯈꯨꯗꯝ ꯑꯣꯏꯅ ꯈꯨꯟ ꯉꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯣꯠꯅꯔꯤꯕ ꯁꯦꯡꯂꯕ ꯇꯥꯡꯂꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯊꯧꯅꯥ ꯐꯔꯕ ꯃꯆꯥꯁꯤꯡ, ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯄꯨꯝꯅꯃꯛꯁꯤꯡ, ꯅꯣꯛꯅ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯏꯃꯥꯒꯤ ꯃꯆꯥꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯂꯣꯏꯁꯤꯡꯅ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯦ ꯆꯩꯆꯠ ꯍꯣꯡꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯅꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ꯫ ꯑꯁꯨꯝꯅꯗꯤ ꯑꯣꯏꯔꯒ ꯀꯩꯅꯧ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯑꯃꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯆꯩꯆꯠ ꯑꯁꯤꯅ ꯂꯥꯛꯂꯕꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯎꯔꯕꯗ ꯃꯥꯕꯨ ꯃꯁꯛ ꯈꯪꯂꯁꯅꯨ ꯃꯇꯥꯒꯨꯝ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯅ ꯂꯩꯔꯛꯄꯁꯤꯗ ꯃꯍꯥꯛꯅ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯅ ꯂꯩꯔꯛꯄ, ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯃꯊꯥ ꯄꯟꯅꯗ꯭ꯔꯕꯗ, ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯅꯥꯅꯁꯨ ꯊꯣꯔꯛꯇ꯭ꯔꯕꯗ, ꯊꯤꯔꯛꯇ꯭ꯔꯕꯗ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯛꯂꯦ ꯃꯍꯥꯛ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝ ꯂꯧꯔꯛꯂꯕꯗ ꯈꯨꯟ ꯑꯁꯤꯗ ꯅꯠꯇꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯑꯋꯥꯕ ꯇꯥꯔꯛꯂꯦꯗꯣ꯫ ꯃꯄꯨꯡ ꯑꯣꯏꯅ ꯀꯩꯅꯧ ꯑꯁꯤꯗ ꯃꯔꯝ ꯆꯥꯗꯅ ꯃꯤ ꯁꯤꯔꯦ, ꯃꯔꯝ ꯆꯥꯗꯅ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯔꯦ, ꯃꯔꯝ ꯂꯩꯇꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯍꯤꯡꯊꯠ ꯊꯠꯂꯦ, ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯄꯟꯕꯗ ꯀꯤꯖꯔꯕ, ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯦꯗꯣ꯫ ꯃꯥꯗꯤ ꯑꯣꯅꯤꯡꯕꯇ ꯑꯣꯟꯗꯨꯅ, ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯦ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅꯗꯤ ꯈꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯂꯥꯏꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯕꯗ ꯑꯣꯠꯄ ꯅꯩꯕ ꯍꯦꯟꯃꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯔꯛꯂꯕꯗ, ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯏꯁꯣꯔꯗ ꯆꯪꯖꯗꯨꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯤꯒꯨꯝꯕ ꯎꯍꯩꯗ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯀꯔꯤꯒꯤ ꯊꯣꯛꯍꯟꯕꯤꯔꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯀꯌꯥ ꯄꯤꯔꯛꯂꯦꯗꯣ꯫ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯇꯥꯟꯅꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯤꯒꯠꯄ ꯍꯧꯅꯔꯛꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯏꯒꯤ ꯋꯥꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛꯀꯤ ꯂꯧꯀꯣꯜꯁꯤꯡ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯑꯩꯗꯤ ꯈꯪꯗꯦ, ꯎꯗ꯭ꯔꯤ, ꯅꯈꯣꯏꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯍꯥꯏꯔꯛꯂꯕꯗ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯍꯧꯈ꯭ꯔꯕ ꯀꯥꯎꯅꯔꯨꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯅꯗꯨꯅ ꯃꯍꯥꯛꯄꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯏꯪ ꯀꯨꯝꯖꯥ 2019ꯗ ꯄꯨꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏ ꯈꯔꯗꯤ ꯅꯤꯡꯁꯤꯡꯅꯔꯛꯂꯦ꯫ ꯃꯍꯥꯛꯇꯤ ꯀꯅꯥꯒꯤꯁꯨ ꯂꯥꯏ ꯅꯠꯇꯦ, ꯈꯨꯟꯁꯤꯒꯤꯁꯨ ꯂꯥꯏ ꯅꯠꯇꯦ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯕꯨ ꯀꯪꯂꯩ ꯑꯁꯤꯗ ꯈꯪꯍꯜꯂꯨ, ꯀꯪꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯑꯩꯁꯦ ꯀꯪꯂꯩꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯇꯠꯇꯅ ꯋꯥꯐꯣꯡꯂꯕꯗ ꯏꯪ ꯀꯨꯝꯖꯥ 2012ꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯗ ꯃꯍꯥꯛꯅ ꯌꯥꯋꯥ ꯑꯃ ꯋꯥꯐꯣꯡꯂꯛꯂꯦꯗꯣ꯫ ꯃꯗꯨꯗꯤ ꯑꯩ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯊꯝꯕꯥꯜ ꯀꯧꯏ ꯍꯥꯏꯗꯨꯅ ꯌꯥꯋꯥ ꯃꯄꯥꯎ ꯄꯤꯔꯛꯂꯦꯗꯣ꯫ ꯃꯗꯨꯗꯇ ꯈꯪꯂꯦ ꯃꯍꯥꯛꯅ ꯃꯃꯤꯡ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕꯁꯨ, ꯃꯃꯤꯡ ꯄꯟꯕ ꯐꯠꯇ꯭ꯔꯕꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯏꯅꯤꯡꯊꯧ ꯑꯁꯤꯗꯤ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯊꯥꯖꯅꯔꯛꯂꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯑꯉꯝ ꯑꯉꯝꯕ ꯄꯨꯊꯣꯛꯅꯗꯨꯅ ꯏꯁꯣꯔ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯅꯔꯛꯂꯦ꯫ ꯏꯁꯣꯔ ꯑꯁꯤꯕꯨ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯁꯪꯕꯤ ꯁꯪꯂꯦꯟ ꯁꯥꯗꯨꯅ ꯑꯩꯕꯨ ꯊꯝꯕꯤꯌꯨ, ꯅꯈꯣꯏꯒꯤ ꯑꯩꯅ ꯀꯣꯜꯂꯤꯕ ꯈꯨꯟ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯍꯜꯂꯝꯕ, ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯜꯂꯝꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯍꯤꯡꯆꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯧꯕꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯕꯅꯤꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯗꯅ ꯊꯝꯂꯒꯦ꯫ ꯑꯩꯒꯤ ꯁꯪꯂꯦꯟ ꯁꯥꯕꯤꯌꯨ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯊꯝꯕꯥꯜ ꯀꯧꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯍꯥꯏꯌꯨ ꯌꯥꯗꯅ ꯑꯃꯨꯛ ꯍꯟꯅ ꯍꯪꯖꯔꯨꯕ ꯊꯤꯖꯔꯨꯕ ꯃꯇꯝꯗꯗꯤ ꯌꯥꯋꯥ ꯑꯃꯠꯇꯁꯨ ꯐꯣꯡꯈꯤꯗꯔꯦ꯫
ꯃꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯋꯥꯇꯥꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯑꯌꯥꯝꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯊꯣꯛꯅꯔꯛꯇꯨꯅ ꯂꯥꯏꯒꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯅꯗꯨꯅ ꯑꯔꯩꯕ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯏꯁꯣꯔ ꯑꯁꯤꯕꯨ ꯁꯥꯐꯣꯡꯍꯜꯂꯔꯦ꯫ ꯏꯁꯣꯔ ꯑꯁꯤꯅ ꯁꯥꯐꯣꯡꯕ ꯃꯇꯝꯗꯤ ꯏꯪ ꯀꯨꯝꯖꯥ 2012ꯗ ꯁꯪꯂꯦꯟ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯃꯤꯟꯅꯕ ꯍꯧꯔꯛꯈꯤ ꯏꯍꯥꯟ ꯍꯥꯟꯕꯗ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯐꯣꯡꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯇꯥꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇꯤ ꯈꯔ ꯈꯔ ꯈꯪꯕ ꯍꯧꯅꯔꯛꯂꯦ꯫ ꯃꯗꯨꯇꯅ ꯄꯦꯟꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯈꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯐꯣꯡꯂꯛꯂꯦ꯫ ꯂꯩꯄꯥꯛ ꯄ꯭ꯔꯖꯥꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯍꯟꯕꯗꯤ ꯑꯔꯥꯏꯕ ꯑꯣꯏꯗꯕꯅ ꯃꯤꯌꯥꯝꯁꯤꯡ ꯈꯔꯗꯤ ꯋꯥꯅꯔꯦ, ꯑꯗꯨꯕꯨ ꯂꯝ ꯂꯝꯒꯤ ꯂꯥꯏꯃꯤꯠ ꯎꯕ ꯉꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯕꯨ ꯊꯤꯕ ꯍꯧꯅꯔꯛꯂꯦ꯫ ꯑꯊꯥꯞꯄ ꯃꯐꯝꯁꯤꯡ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯄꯥꯎ ꯑꯁꯤ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ, ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯏꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯃꯁꯥꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯎ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤꯕꯨ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯇꯥꯔꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯅꯔꯦ꯫ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯔꯥꯎꯅꯔꯕꯗ ꯑꯁꯥ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯣꯔ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯕꯨ ꯈꯪꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯍꯧꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯅꯣꯡꯃꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯏꯁꯣꯔ ꯑꯁꯤꯕꯨ ꯊꯥꯒꯣꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯏꯁꯣꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯦ ꯌꯋꯥ ꯃꯄꯥ ꯑꯣꯏꯅ ꯑꯃꯨꯛ ꯄꯤꯔꯛꯂꯦꯗꯣ꯫ ꯃꯍꯥꯛꯇꯤ ꯑꯆꯝꯕ ꯅꯠꯇꯦ, ꯀꯪꯂꯩ ꯑꯁꯤꯒꯤ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯀꯪꯂꯩ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯃꯔꯤꯛ ꯆꯨꯝꯂꯕ ꯃꯄꯥꯎ ꯑꯃꯗꯤ ꯃꯥꯏꯆꯧ ꯇꯔꯦꯠ ꯀꯝꯗꯧꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤ ꯃꯥꯂꯦꯝ ꯂꯩꯕꯥꯛꯇ ꯊꯝꯂꯝꯗ꯭ꯔꯤꯕꯅꯣ ꯑꯁꯤꯒꯨꯝꯕ ꯏꯇꯤꯍꯥꯁꯀ ꯁꯥꯒꯣꯟꯅꯔꯕ ꯃꯄꯥꯎ ꯀꯌꯥ ꯆꯦꯜꯂꯛꯇꯨꯅ ꯃꯥꯕꯨ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅꯤ ꯈꯪꯍꯜꯂꯛꯂꯦꯗꯣ꯫ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅꯤ ꯈꯪꯂꯕꯗ ꯃꯄꯥꯎ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯣ ꯃꯃꯤꯠꯇ ꯏꯔꯥ ꯍꯧ, ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯆ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯞꯅꯕ ꯍꯧꯔꯛꯂꯦꯗꯣ꯫ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯦꯟꯖꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯊꯕꯛꯅ ꯄꯥꯡꯊꯣꯛꯇꯨꯅ ꯅꯤꯔꯨꯕ ꯈꯨꯗꯤꯡꯃꯛ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯁꯦꯡꯂꯕ ꯁꯪꯂꯦꯟ ꯑꯗꯨꯗ ꯆꯪꯈ꯭ꯔꯕ ꯏꯁꯣꯔ ꯃꯍꯥꯛꯄꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯔꯛꯏ꯫ ꯑꯁꯨꯝꯅꯗꯤ ꯑꯣꯏꯔꯒ ꯃꯥꯒꯤ ꯊꯧꯒꯜ ꯑꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯅꯥꯅ ꯀꯝꯗꯧꯅ ꯇꯧꯔꯒ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯖꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯍꯪꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯥꯕꯨ ꯊꯤꯔꯛꯂꯤꯕ, ꯃꯥꯕꯨ ꯁꯛꯈꯪꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯔꯥꯟꯕ ꯌꯥꯎꯗ꯭ꯔꯕ ꯏꯇꯤꯍꯥꯁꯀ ꯁꯥꯒꯣꯟꯅꯩ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯃꯍꯥꯛꯅ ꯌꯋꯥ ꯑꯃ ꯑꯃꯨꯛ ꯍꯥꯏꯔꯛꯂꯦꯗꯣ꯫ ꯃꯗꯨꯗꯤ ꯑꯩꯕꯨ ꯏꯔꯥꯠꯄꯒꯤ ꯃꯇꯝꯗꯤ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯃꯇꯝ, ꯍꯥꯏꯕꯗꯤ ꯏꯉꯥ ꯊꯥꯗ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯌꯋꯥ ꯑꯁꯦ ꯑꯃꯨꯛ ꯐꯣꯡꯂꯦꯗꯣ꯫ ꯃꯁꯤꯗ ꯑꯃꯨꯛ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯀꯔꯤ ꯅꯨꯃꯤꯠꯀꯤ ꯀꯔꯝꯕ ꯊꯕꯥꯟꯗ ꯀꯝꯗꯧꯅ ꯏꯔꯥꯠ ꯊꯧꯅꯤꯖꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯪꯖꯔꯨꯕ ꯃꯇꯝꯗꯗꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯦꯗꯣ꯫ ꯏꯉꯥ ꯊꯥꯒꯤ 19ꯅꯤ ꯄꯥꯟꯕ ꯃꯇꯝꯗ ꯇꯧꯔꯛꯎ, ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯤꯔꯛꯇꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯧꯈꯠꯂꯕꯅꯤꯅ ꯈꯨꯟ ꯑꯁꯤꯗ ꯇꯥꯔꯝꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯥꯛꯊꯣꯛꯂꯒꯦ, ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯕꯨ ꯑꯩꯅ ꯉꯥꯛ ꯁꯦꯜꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯋꯥꯐꯣꯡꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯔꯥꯠ ꯊꯧꯅꯤꯕ ꯑꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯪꯖꯧ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯌꯋꯥ ꯑꯁꯤ ꯐꯣꯡꯂꯛꯂꯦꯗꯣ꯫ ꯑꯁꯤꯅꯁꯨ ꯂꯣꯏꯗꯦꯗꯣ꯫ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯕꯨ ꯊꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕ ꯑꯃꯗꯤ ꯂꯥꯏꯃꯤꯠ ꯎꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯅ ꯑꯩꯕꯨ ꯁꯥꯐꯣꯡꯍꯟꯅꯕ ꯅꯩꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤꯗꯒꯤ ꯑꯩꯅ ꯁꯥꯐꯣꯡꯂꯕꯅꯤꯅ ꯑꯋꯥꯕ ꯄꯨꯝꯕ ꯂꯧꯊꯣꯛꯂꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦꯗꯣ꯫ ꯑꯁꯤꯅꯁꯨ ꯂꯣꯏꯗꯦꯗꯣ꯫ ꯑꯩꯅ ꯃꯤꯑꯣꯏ ꯑꯃꯈꯛꯇ ꯑꯇꯝꯅꯅ ꯌꯥꯅꯗꯨꯅ ꯑꯩꯕꯨ ꯄꯨꯊꯣꯛꯎ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯑꯩꯕꯨ ꯈꯪꯍꯜꯂꯨ, ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯑꯩ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯔꯤꯁꯦ ꯈꯪꯍꯟꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯃꯤꯠ ꯎꯕ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯌꯋꯥ ꯃꯄꯥꯎ ꯑꯁꯦ ꯄꯤꯔꯕꯅꯤ, ꯑꯗꯨꯕꯨ
mahak maraibak thibana mapunsi longki. Asumna amuk hairabada misak adu kanano haiduna amuksu thinarami. Misak adudi atopa kanasu oiramdre khul leikai asigi mapari amakak oiduna leirami. Mapari asigi mamingdi lotjarage. Mahaknasu aibu puthoknaba yamna wana hotnajarami adubu maraibak thibana mahak punsi longki. Asumna hairai. Hairiba miyoi asinasu ningthau asigi khubambu semgat sajanaba yamna kanna hotnajaramki. Yamna wana hauji oiriba laifamlen ase oinanaba hotnabada yamna chauraba thodang kaya lawjaramliba ngantana punsi longkhraba ado aigi ira thawni tawba matamda miyam khangna mahaki saruk hana tamjaduna mabu hana khurumlaga aigi thawda pumbase pangthokjarau. Mahakna aibu ingkumja 2002 supna anida aibu puthoknaba yamna kanna hotnajarambani adubu laibak thikibana maram oiraga mahak pumnamaktagi lapna chatkibani haiduna amuksu hairaklami. Mahakpu aina ngasidagi lamyanba haina mingthon piduna aigi ira thawni tawba matamda magisu saruk tamduna hairang amata oirabasu leirang amata oirabasu tambirau haiduna yawa mapau ase miyamda amuhana pirakledo. Asum tawna miyamda mana tasenga saphonglakpa matam asida mahakna makhatana hairakle madudi aingonda katpa yadaba potlamsing macha khaina piraklage pochaising adudi sebot mairen asina chingba karigidamakta sebot mairen katpa yade hairagadi ningthau haibasi ibudau pakhangbagi macha masuni aduna ibudau pakhangbagi masada langliba asumna arangba pochai amata katpirakanu katpa yade haina asumna haire. Masinasu madomde leida hairagasu juba kusum asina karigi katpa yade hairagana juba kusum haina miyamna khangnariba lei asi ngaksangnangba lei athonba adubuni lei asigi machu mamen ase igi machugum oibana mahakna hingzayai tamba onduna mi pumba hatpa tuppa tawduna leiringai matamda migi ihing thakpagum lei asigi machu mamen ase mihingum tawi aduna lei athonba asibu katpirakanu haiduna amuksu hanna hairare. Hojikti mahak afaba iswar ama onduna mina nirikhai pirage haiduna leiraba awa ana tadanaba kangleipak asibu ngaklage haiduna saphonglakaba matam asida migi i thakpa pamdre ai angangba juba kusum ase aigi igi machuni aduna mihing thakpa pamdre juba kusum asibu katpirakanu katpa yade haina hairabada miyam pumbada pau asi sandokhiduna ngasi phawbada isor asigi thabak thoram thawni tawba khudingmakta miyamna kina hangoina pochai asi yaubra haiduna yengnarami. Karigumba lamdagi lakpa mina khangdaduna pochai asi atopa khun leikaidagi lakpa miyoisingna puraklabada yaubra yaudabra yengduna khun asigi prajasingna yengduna asoi angam yaudana yauramlabadi lauthokduna ngasi phawbada asoi angam leidana irat thawnijari. Irat thawniba matamda ningthau asigi chada nauda oiriba hojik ningthau oiduna paliba iningthau sanajauba masamak lengbirakduna tawdraba yadraba amadi kangleipak miyam asigi leiriba miyam pumnamak mikap thoannabagidamakta ngasisu ningthaugi thauburoisingna loinamak matam khangna numit asida hek lengbirakduna ira thawniba asibu chauna ngasisu saruk yabiri. Matau asum tauna ngasi phawbada thoram thauda kaya ase tawbadagi hojikti khun leikai asisu safare aduga kangleipak asibusu awonba ama purakle haina thajanari. Keinou hairiba khun asida leiriba miyoising asi yaitong phamdonba oiba yaramdaba amadi phawgatpa ngamdana leiramba mahi masing haiba kalabu pamjaba amadi sana khotnabada thawai yaujaba asina chingba pumnamak ado hojikti mai pakpa ngamba kaya masing thingamdana yaunakhre. Asumna puyada iramba warol kayaga ningthau asina waphonglakpa warol kayaga chap manarabada ningthau konungda thaupuriba miyoisinga punna phaminaduna yengminaduna amadi watanaduna pumnamak achumbani haibase miyam pumnamakna natrabasu ayambana yanaraba yenaningai oidraba wafamsingni haibasi khangle. Adubu amakhakti puyada haibiramdre amakhakti puyada chithabiramle madudi
ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯁꯤ ꯀꯩꯅꯧ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯗ ꯁꯤꯈꯤ, ꯃꯆꯥꯅ ꯍꯥꯠꯈꯤ, ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛ ꯂꯩꯔꯣꯜ ꯆꯜꯂꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯊꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ, ꯀꯔꯤꯒꯤ ꯄꯜꯂꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯗꯨꯅ ꯉꯁꯤꯁꯨ ꯂꯩꯔꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯣꯅꯨꯡ ꯃꯅꯨꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯊꯣꯛꯄꯗ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒ ꯑꯌꯥꯕ ꯂꯧꯖꯗꯨꯅ ꯂꯩꯐ꯭ꯔꯥꯞꯄꯝ ꯑꯣꯡꯕꯤ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯏꯊꯣꯛꯆꯗꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ꯫ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫